my lovely viewers, subscribers. Good morning. ꯉꯁꯤ ꯆꯔꯨ ꯑꯣꯏꯅ ꯍꯣꯜꯂꯦ ꯆꯔꯨꯁꯦ ꯃꯩꯅ ꯍꯦꯛ ꯊꯥꯗꯣꯛꯑꯝꯕ ꯑꯩ ꯋꯥꯛꯀꯤꯡ ꯆꯦꯟꯕꯅꯤꯅ ꯑꯗꯨꯝ ꯄꯩꯕꯣꯏꯁꯨ ꯑꯗꯨꯝ ꯅꯤꯡꯕꯀꯣ ꯑꯗꯨꯒ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯁꯨꯔꯀꯥꯟꯗ ꯍꯦꯛꯇ ꯃꯩ ꯊꯥꯗꯣꯛꯑꯝꯕ ꯑꯗꯣ ꯃꯩ ꯊꯥꯗꯣꯛꯇ꯭ꯔꯤꯉꯩꯗꯅ ꯆꯔꯨ ꯃꯩꯆꯝ ꯑꯣꯏꯅꯕ ꯍꯥꯏꯇꯥꯔꯦ ꯌꯨꯝꯒꯤ ꯁꯤꯖꯤꯟꯅꯅꯕ ꯈꯤꯇꯪ ꯁꯤꯖꯤꯟꯅꯅꯕ ꯍꯥꯏꯗꯅ ꯆꯔꯨ ꯃꯄꯨꯟ ꯃꯆꯥ ꯑꯃ ꯑꯩꯁꯨ ꯌꯥꯎꯖꯔꯛꯄꯅꯦ ꯋꯥꯛꯀꯤꯡ ꯍꯜꯂꯛꯄꯁꯤꯗ ꯃꯄꯨꯟ ꯃꯆꯥ ꯉꯥꯛꯇꯅꯤ ꯃꯩꯆꯝ ꯑꯣꯏꯅꯕ ꯍꯥꯏꯗꯅ ꯁꯨꯝ ꯌꯨꯝꯒꯤ ꯃꯩ ꯊꯥꯔꯛꯄ ꯈꯣꯠꯄꯗ ꯃꯩ ꯊꯥꯔꯛꯄ ꯈꯣꯠꯄꯗ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯁꯨꯝ ꯃꯄꯨꯟ ꯃꯆꯥ ꯑꯃ ꯂꯧꯁꯤꯟꯖꯔꯦ. ꯆꯔꯨꯁꯦ ꯐꯖꯅ ꯄꯨꯜꯂꯒ ꯑꯩꯈꯣꯏꯒꯤ ꯁꯟꯒꯤ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒꯅ ꯆꯦꯡꯒꯨꯝ ꯊꯥꯕꯒꯤ ꯑꯣꯏꯔꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯄꯨꯕꯁꯨ ꯑꯗꯨꯝ ꯄꯨꯏ ꯑꯗꯨ ꯅꯠꯇꯕꯗ ꯑꯗꯨꯝ ꯅꯣꯡ ꯅꯤꯅꯤ ꯄꯩꯔꯒꯗꯤ ꯊꯝꯕ ꯃꯥꯟꯕ ꯍꯥꯏꯗꯤ ꯃꯤꯅ ꯄꯩꯔ ꯊꯝꯃꯗꯤ ꯑꯩꯈꯣꯏꯅ ꯄꯥꯏꯔꯨꯕ ꯁꯣꯛꯎꯕ ꯍꯥꯏꯗꯣ ꯅꯨꯡꯉꯥꯏꯇꯦꯗꯅ ꯃꯤꯒꯤ ꯗꯔꯀꯥꯔ ꯂꯩꯕꯒꯤ ꯊꯝꯃꯝꯕꯅꯤ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯍꯟꯅ ꯇꯨꯅ ꯌꯦꯡꯉꯨꯗ꯭ꯔꯦ ꯑꯗꯨꯝꯕ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯂꯩꯔ ꯍꯦꯛꯇ ꯃꯩ ꯊꯥꯗꯣꯔꯛꯄ ꯑꯗꯨꯗꯤ ꯑꯁ ꯁꯤꯗꯤ ꯌꯨꯝꯒꯤ ꯁꯤꯖꯤꯟꯅꯅꯕ ꯃꯄꯨꯟ ꯃꯆꯥ ꯑꯃꯇ ꯑꯣꯏꯔꯁꯨ ꯄꯥꯏꯁꯟꯈꯤꯒꯦꯅ ꯋꯥꯛꯀꯤꯡ ꯍꯜꯂꯛꯄꯗ ꯄꯥꯏꯔꯦ. ꯍꯧꯖꯤꯛ ꯀꯩꯅꯣꯝꯃ ꯃꯩ ꯆꯝꯅꯤꯡꯕ ꯃꯇꯝꯗ ꯍꯥꯏꯇꯥꯔꯦꯀꯣ ꯎꯁꯣꯞ ꯋꯥꯁꯣꯞꯀꯤ ꯑꯣꯏꯔꯣ ꯀꯩ ꯑꯣꯏꯔꯣ ꯃꯩ ꯆꯝꯅꯤꯡꯕ ꯃꯇꯝꯗ ꯀꯦꯔꯣꯁꯤꯟ ꯑꯗꯒꯤ ꯗꯤꯖꯜ ꯄꯦꯇ꯭ꯔꯣꯜ ꯑꯗꯨꯝꯕꯅ ꯆꯝꯈꯠꯂꯦꯕ ꯃꯔꯝꯗꯤ ꯀꯩꯅꯣ ꯆꯔꯨꯁꯦ ꯍꯧꯖꯤꯛꯁꯦ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯆꯔꯨ ꯈꯔ ꯄꯩꯅꯕꯗꯣ ꯍꯧꯖꯤꯛꯇꯤ ꯀꯩꯁꯨ ꯑꯣꯏꯗ꯭ꯔꯦꯕ ꯁꯟ ꯂꯣꯏꯕꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯗꯒꯤ ꯆꯦꯡꯒꯨꯝ ꯊꯥꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯅꯠꯇꯅ ꯀꯩꯁꯨ ꯆꯦꯡꯒꯨꯝꯁꯦ ꯂꯧꯁꯟꯅꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯩ ꯍꯦꯛꯇ ꯃꯩ ꯊꯥꯗꯣꯛꯑꯦꯕ ꯁꯤ ꯂꯩꯔꯤꯕ ꯃꯌꯥꯝꯀꯥꯁꯦ ꯌꯦꯡꯉꯨ ꯁꯤ ꯄꯩꯔꯒꯗꯤ ꯊꯝꯃꯤꯅꯤꯅ ꯑꯩꯈꯣꯏꯅ ꯈꯟꯗꯣꯏꯅꯦꯕ ꯄꯩꯔ ꯊꯝꯃꯤꯅꯦꯅ ꯈꯜꯂꯒ ꯃꯩ ꯍꯦꯛꯇ ꯑꯃꯨꯛ ꯊꯥꯗꯣꯔꯛꯄ ꯂꯣꯏ ꯊꯥꯗꯣꯛꯈꯤꯗꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯑꯌꯥꯝꯕꯅ ꯂꯣꯏ ꯊꯥꯗꯣꯔꯛꯑꯦꯕ ꯃꯩ ꯍꯦꯛꯇ ꯊꯥꯗꯣꯛꯑꯦꯕ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗꯦ ꯃꯃꯥꯡ ꯆꯍꯤꯒ ꯃꯥꯟꯅꯗꯦ ꯁꯨꯃꯥꯏꯅ ꯂꯧ ꯍꯦꯛ ꯂꯣꯏꯔꯛꯄꯒ ꯑꯗꯨꯝ ꯆꯔꯨꯁꯤꯡꯁꯦ ꯑꯃꯐꯥꯎ ꯎ ꯐꯪꯄꯣꯟꯇꯦ ꯃꯔꯝꯗꯤ ꯁꯟꯒꯤꯅꯤ ꯈꯪꯗꯦ ꯅꯠꯇ꯭ꯔꯒꯅ ꯃꯣꯏꯒꯤ ꯆꯦꯡꯒꯨꯝ ꯊꯥꯕꯅꯤ ꯈꯪꯗꯦ ꯍꯦꯛꯇ ꯆꯔꯨꯁꯤꯡꯁꯦ ꯎ ꯉꯝꯄꯣꯟꯇꯦ ꯇꯣ ꯑꯥꯗꯁꯨ ꯆꯔꯨꯁꯤꯡꯁꯦ ꯂꯩꯔꯤꯁꯦ ꯇꯣ ꯑꯥꯗꯁꯨ ꯃꯩ ꯊꯥꯗꯣꯛꯑ ꯊꯝꯕ ꯃꯌꯥꯝ ꯌꯥꯎꯔꯤ ꯄꯥꯝꯃꯨꯏꯌꯦꯕ ꯆꯔꯨꯁꯦ ꯑꯁ ꯐꯖꯩꯌꯦ ꯅꯨꯃꯤꯠ ꯊꯣꯛꯑꯝꯗꯥꯏꯁꯦ ꯎꯖ
Hi, good morning. Zoom in tꯧꯖꯔꯛꯀꯦ. Wow, so nice. Wow. ꯆꯔꯨꯁꯦ ꯃꯩ ꯊꯥꯗꯣꯏꯁꯨ ꯃꯁꯥꯁꯦ ꯀꯌꯥ ꯄꯥꯏꯅꯔꯤ ꯃꯩ ꯆꯥꯛ ꯆꯔꯨꯁꯨ. Hi, hello. Uja, hey, hello. Good morning. 요. ꯆꯔꯨ ꯃꯩ ꯊꯥꯗꯣꯏꯁꯦ. 저 ꯄꯥꯝꯃꯨꯗ꯭ꯔꯣꯁꯦ. ꯁꯤꯗꯁꯨ ꯊꯥꯗꯣꯛꯑꯦ. ꯑꯗꯨꯁꯨ ꯆꯔꯨ ꯃꯌꯥꯝ ꯂꯩꯔꯤ. ꯁꯨꯝ ꯀꯥꯟꯗ ꯆꯔꯨ ꯎꯒꯦ ꯐꯪꯗꯕꯅꯤ. ꯆꯦꯡꯒꯨꯝ ꯊꯥꯕꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯗꯒꯤ ꯁꯟ ꯂꯣꯏꯕꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯂꯣꯏꯅ ꯂꯧꯁꯤꯟꯕꯤꯕꯅꯦ, ꯑꯗꯨꯕꯨ ꯍꯟꯗꯛ ꯆꯍꯤꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗꯦ. ꯂꯣꯏꯅ ꯃꯩ ꯊꯥꯗꯣꯛꯄꯅ ꯑꯌꯥꯝꯕ ꯑꯣꯏꯈ꯭ꯔꯦ. ꯑꯗꯨꯅ ꯉꯁꯤ ꯆꯦꯡꯒꯨꯝꯒꯤ ꯐꯥꯔꯝ ꯇꯧꯕꯤꯔꯤꯕ ꯅꯨꯡꯁꯤꯖꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯆꯔꯨꯁꯤꯡꯁꯦ ꯑꯩꯅ ꯂꯥꯏꯚ ꯎꯠꯆꯔꯤꯁꯦ. ꯆꯔꯨꯁꯤꯡꯁꯦ ꯑꯗꯣꯝꯅ ꯆꯔꯨꯁꯤꯡꯁꯦ ꯗꯔꯀꯥꯔ ꯂꯩꯕꯤꯔꯒꯁꯨ ꯃꯄꯨ ꯈꯪꯅꯕꯤꯕ ꯌꯥꯎꯕꯤꯔꯒꯗꯤ ꯍꯥꯏꯇꯥꯔꯦ, ꯑꯗꯨꯝ ꯂꯒꯦ ꯄꯤꯔꯛꯄꯗꯨ ꯐꯩ ꯍꯥꯏꯇꯥꯔꯦ. ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯥꯏꯕꯤꯔꯒ ꯇꯥꯟꯅꯕꯤꯔꯒ ꯂꯧꯁꯟꯕꯤꯌꯨ. ꯆꯔꯨꯁꯤꯡꯁꯤ ꯅꯠꯇ꯭ꯔꯗꯤ ꯍꯦꯛꯇ ꯃꯩ ꯊꯥꯗꯣꯛꯑꯦ. ꯀꯅꯥꯅꯅꯤ ꯈꯪꯗꯦ, ꯌꯨꯝ ꯁꯤꯒꯤ ꯂꯧꯄꯨꯅꯔ ꯑꯇꯣꯞꯄꯅꯔ ꯍꯦꯛꯇ ꯃꯩ ꯊꯥꯗꯣꯛꯑꯦ. ꯃꯩ ꯊꯥꯗꯣꯛꯄꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯥꯟꯅꯕꯗꯣ ꯑꯣꯟꯊꯣꯛꯀꯗꯕꯁꯦ, ꯄꯩꯁꯥ ꯑꯣꯏꯅ ꯑꯣꯟꯊꯣꯛꯀꯗꯕꯁꯦ ꯃꯥꯡꯉꯦ. ꯑꯗꯨꯅ ꯆꯦꯡꯒꯨꯝ ꯄꯥꯝꯅ ꯊꯥꯕꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯁꯤ ꯑꯗꯨꯝ ꯂꯧꯄꯨꯒ ꯇꯥꯟꯅꯕꯤꯔꯒ ꯆꯔꯨꯁꯤꯡꯁꯦ ꯅꯨꯃꯤꯠꯁꯨ ꯗꯤꯁꯟ ꯋꯥꯎ. Wake up, everyone. Good morning, good morning. Good morning, my viewers and lovely my viewers and subscribers. ꯑꯩꯁꯨ ꯆꯔꯨ ꯃꯄꯨꯟ ꯑꯃ ꯄꯨ ꯂꯥꯛꯏ. ꯆꯔꯨ ꯃꯄꯨꯟ ꯑꯃ ꯄꯥꯏꯁꯜꯂ ꯂꯥꯛꯄꯅꯦ ꯑꯩꯁꯨ. ꯀꯩ ꯆꯠꯂꯤ? ꯍꯨꯃꯥꯡ ꯍꯟꯖꯟꯈ꯭ꯔꯦ. ꯃꯔꯝꯗꯤ ꯆꯦꯜꯂꯛꯄ ꯅꯠꯇ꯭ꯔꯕꯅꯤꯅ. ꯁꯤ ꯀꯩꯅꯣ ꯐꯧ ꯑꯃꯨꯛ ꯄꯥꯜꯂꯛꯏ. ꯗꯕꯜ ꯀ꯭ꯔꯣꯞꯄꯤꯡ ꯀꯥꯏꯗꯨꯔꯥ ꯈꯪꯗꯦ. ꯐꯧ ꯑꯃ ꯄꯥꯜꯂꯛꯏ ꯌꯦꯡꯉꯨꯁꯦ. ꯇꯨ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯦꯀꯣ ꯁꯦ. ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯦ. ꯃꯄꯨꯅ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ, ꯑꯇꯣꯞꯄꯅ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ. ꯑꯗꯣ ꯄꯩꯁꯥꯅꯤ ꯍꯥꯏꯇꯥꯔꯦ. ꯄꯩꯁꯥ ꯍꯥꯏꯕꯗꯨꯗꯣ ꯃꯥꯡꯕꯅꯤ ꯍꯥꯏꯇꯥꯔꯦ. ꯑꯈꯪ ꯑꯍꯩꯁꯤꯡ ꯑꯦꯛꯁꯄꯥꯔꯠ ꯀꯌꯥꯅꯁꯨ ꯆꯔꯨ ꯃꯩ ꯊꯥꯗꯣꯛꯀꯅꯨ, ꯆꯔꯨ ꯃꯩ ꯊꯥꯗꯣꯛꯀꯅꯨ ꯀꯥꯏꯅ ꯃꯌꯥꯝ ꯑꯃ ꯈꯪꯍꯩꯁꯤꯡꯅ ꯄꯥꯎꯇꯥꯛ ꯄꯤꯕꯤꯔꯤ. ꯑꯗꯨꯕꯨ ꯈꯪꯗꯦ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ. ꯅꯨꯃꯤꯠꯁꯨ ꯌꯥꯝ ꯐꯖꯅ ꯊꯣꯛꯂꯦ. ꯆꯔꯨ ꯄꯣꯔꯛꯏꯅꯦ ꯃꯌꯥꯝ. ꯆꯔꯨ ꯈꯨꯗꯥꯞ ꯑꯃ ꯄꯥꯏꯔꯛꯏ ꯑꯩꯁꯨ.
ꯈꯨꯗꯥꯡ ꯃꯊꯧ ꯇꯧꯔꯛꯏꯍꯦ. ꯀꯤꯂꯣꯃꯤꯇꯔ 1.5 ꯆꯔꯨꯁꯨ ꯄꯥꯏ ꯂꯥꯛꯏꯁꯦ. (1.5 kilometers). Thank you everyone. Matangi video da amuk thengnarasi. See you next live. Morning live da thengnarasi. Purapu tagachari. Let's stop for today. Love you everyone. Bye bye.